Paucheri Yimpum Pipamar Wipapau Karab de Taujari. Assam ki Vogazan area the counter blockade Tautuna Nagaland ki Garising Changla Patingre. Saifona Maniforgi Milk the Satariban Tingana Banagalet Langak the Kanin Minister. Southern Agambi Public Organization Sefo Umsong Masigi Jutuing Wariba Southern Angabi Youth Organization Saifuna Tha Asikun Matoidagi Infal Dimapur Lambigi Manipurga. Tainava Nagaland Gisarukta Matam Kaktava Panchatakiva Asigamayukta All Assam Manipuri Youth Association Ambiana Chatarva. Counter Vangi Saruka Moinagasitagi Assam ki Bokazan area the Nagaland Tamna Lakva Gari Sing Ting Bahure. Counter Vanasi Tha Asigi Kuntaritagi Assam ki Hosai area the Mafung Panasa Taduna Lakrabamato. Ngasio Agan Badagi Dimapur Gat Tainava Bokazan area the Lambiting Bakitabak Tabaho Kibane. Khongjaga the Bulusin Kiva Ambiagi advisor Catrimum Kuntalna Pausi Asiga Akanana Warisana Vada High. Counter Vangi Khongzangasi Sefo given Andok Trip of Leplate and Junction Kigane. Banasi Hanamite Singha Namnatavo Hosai area the Junction Bahuram Lavaso. Nagaland Tamna Lava Gari Amber Atopalam Sing the Taitun Satkivadage. Satkivagi Pau Fang Badagi Dimapur Tainava Bokazan area the Nasitaki Lambi Timpagi Khongzangasi Makasa Tabane. Hariva Mafumasi, Nagaland Tamna, Gari Chanaba, Amatangaraba Lambi, Weba Bramna Kongjang Loising, Aduna, Gari Gambram Tingdana Tamki, Adobodong Tilpung Hoblum Tarakbada, Assam Poliski Yamblabatim Amalakuna Kongjangatu, Laxin and Abhonake. Policing Aduga Kongjang Loisingi, Maragda, Unkanaba, Torakvadima from Adud Puriva, SDO Civil Lakton Warisanake. Warisanaba to the Biagi, Makegi Talaba demand Saint Mayaks and the Karan Kibagaloina. Sabogi Kongjang Adoctriva Power Counter, Blockade Junction Kikini and War from Sing Tamke. Tung the Masing Yamlova Blessing Aduna Panduna Lembagari Kara, Scott Toxon Mafambato, Lato and Kihake. Mana Makatana High, Ambiada, Marifor, Mayam Gitamo Sanksi Liba Kongjang, as a Makatana, Hiena Kana Sanction double same Sabapunama Gloire. Asamki Tongan Tongan Mafum Sing the Kuntariba, Manipuri Sing Kongjang Adobo Sagat Lak Never Leptre. Masidas not the money for the Kisu Tongan Tongan, but Lopsing Tomi camera black to the counter panke, Konjanga the Sarugari. Atopa Pau, Amadana, K. Megasandra and Pacific President, Ivopina Congress, lesser party leader Hakre. Taraganito Super for Legislative Assembly Mikalda, Wakem Assembly Constituency, the Congress Kitigeta, My Fagla Krava Kaisa Megasandra, Manifu Protest Congress Committee, and Pacific President on the Kangre. All India Congress Committee General Secretary K. Si Benuko Falna talk with Jerol Makimatungina, and BCC Kalaba Office Bearer Sing at the working president T. Manga Wi-Fi. Pazurahim, Bigder Kaising Amazon KS Debaborda, Treasurer the TS Lokesor, Vice President the Bidevati Sanjam, Alfred K. Arthur L. Tilutama, Haresur Hoswami Amazon, Dr. Lamten Tang Haukibne. Child trafficking and Bomasak Naiba, Musing Kujawi, tempting Asangba. Child trafficking ki casing Amba Malem Gitakta, Eva Faunapangamba Masaknaiva, Buika could jout the Noy Togloi. Masiki Tavakasit Asingamba musing Senabaki from Lay, and IGV, John 1, tempting Nasang, Bernard Fongokre. National Commission for Protection of Child Rights, Amazon Manipur, Commission for Protection of Child Rights Napuna. Sinba Manipur child trafficking laks in the Baki Matanga state Kitak the Pang Tokwa. No Magi workshop Hogdopaki Toram the Sepeski world period of Magna High. Child trafficking ki war masi fong saribay suwam waribane. Matamama da Manipur da Tokiva Malaysia Song Indonesia da lamda masida Nupi kaya trafficking tarumbagi war from Lake. Masigong patavakas da malim ki tagta pok pagdo cousin to wangamba masak naiva, Mui kaya could jump like hanging late. Naviang lalon bagi war from Asi Nainarakum matamda, low vukta trana chese, ek the yauda isu kaya torap lady. Mama for was in the Kalib Asi Masama Susingi Afava. Adoni Mama Fasan Masasung Boja Fagani Harabadi Mapanda Tatopada, Sing Nava Paude, Adubangang Sing Adu Puriba Kambu Aduna Aran Mamuda, Tabak Sing Chatabagi Wane. Makatarakba Atopau Amadana, his up thing Bagi White Avadagi Muslim Napimasa, Nifu College exam Taba Yaukidre. Classroom Singi Manuda, his up set Pagimukta, Canada Kada, and the Fikiba, while Aduna Tamoy Sogan Kibadaki state as a gay. Odupi district dagi Muslim no pimasa mahiroi nifu na karak leba ko panbita makoy an pre university examination thapay kidre High Court ki mas tara mangagi order aduna makoy ki thamoy sokan kibadagi Muslim ki kokte yet fa fizeda do setana examination adu yautana mahiroi sing aduna warip lokibani hanli kun sing aduna haike Islam lining da hijab adu tangai fadaba lining ki sanabi amagi sarungna te amasung
educational institution singda chanariba uniform dress rule adu ingadabani harunda classroom singi manungda hijab senanabagi aba pp nanaba haijarakiba petition sing adu mars tara da karnataka aikuna ka kibane ngarang leba popo namitte exam sing adu thakidaba sing adu gi manungda kundapur dagi mairoi napi masa kunga mari beyond door dagi taraga mari masung udupi government girls pu college dagi ani yaure magoy du classroom sing aduda hijab set bagi matang da ain gi thongda thengnaba da yauki basingni napi masa mairoi sing aduda mamang tu practical examination sing boycott tauke Sogoi fighter jet ki tayar fokai kre Pune International Airport ngasi asoba khudong thiba thodok amada Sogoi fighter jet ama airport aduda landing torokpada madu ki tap ma fokai kre maduna maram orga runway adu thingjan kre runway adu pung ani thingjan ki amasuk flight camera Mumbai amasuk atei mafam sing lambi thaibadagi passenger sing da khudong chadaba mayuk na kre thingjan ma matamada da flight sing paikat bhai yadaba maram da departing Departure sing the su akai bathokre madugi matung the Indian Air Force person na runway adu sengdokre maso mathau da check sing pak thok batung da plane paina da gi thabak sing adu hangdoke runway adu dong tilpung makai forward thing no thunglaga da basing amasong chat ki da basing da akai bathokan ke Imran Khan majority oidre makhatana prime minister oiraroi Pakistan opposition singba Pakistan People's Party PPP chairman Bilawal photo Zardari na hausa hausa National Assembly de Imran Khan majority oidre basong leader of the opposition Sahaba Sarif na lebak segi prime minister du thuna buk oiragani hena se phok dokre mathang numit kharni da pang thuk lova yariba thajabugi vote launa gadaba adu ke mang oinada bawgi mifam amada wagang bada Bilawal photo na Mutahid Qawmi Movement Pakistan MQM people of opposition ka khosam da rakhiba bi damak amaso no confidence vote da Imran Khan bu prime minister oibada gi tan thok khena ba koina Sawadana ba warip law kiba gidamak thagat ke bodhadana ba adu sagul sin bita pangthokani haina mangna haike Imran Khan hauzik magi majority mangkhre makhatana prime minister oidre hayeng parliament session phamkani hayeng aikoina vote pangthokani amasung hiramasegi aroi adu lewlagani madugi matungda aikoina transparent oiba mikhal sing batang da thabak tawba hogani Democracy amuk hanjana bagi maikai da chatkana ba khongchada du aikoina hobang hamlagani amasung economic crisis losin ba du hobang hamlagani haina PPP chairman adun haike hanagi prime minister Nawaz Sharif ki manau nupa Sahaba Sharif na yamna thunamak lebak asigi prime minister adu oiragani haina Bilawal voton haike nurse rep tawbagi damakta Delhi swimmer mari phakre masagi sehi kuni doi surapin nurse amba gang rep tawi haibagi damak Delhi dagi swimming instructor mari phare ana police na phangdokre police ki batungina miyusing adu ki banung dagi amara dating f amada Nupi adu ka marup sana ke masung mahakpo Mars kunmari da Bengaluru dagi hotel amada pokhi kona mahakna magi marup ahong ka punna laimin ka amada Nupi adu pokhi Nupa mari adu na mahakpo rep toki amasung sexual assault toki aina Nupi adu na police da tanggalak po wakat haiki mahano kona mahaki marup sing kauki amasung mafam maduda langlaga mahakpo kanhi aina police na haiki Nupi adu wakat adu da yumpam warga Nupa mari adu sagol sin Nupi tafakre amasung judicial custody da thajin kre Makatarakwa atopa Manipur gi pau amadana Thiba khangdana lerakhiba na amasina phangle Haukiba tha asagi kundarit kinubida pungtarit makharum tarapa matamda yumdagi thokiba na amangasi sina phangle Magi mesi edu singninge oi haitun lekai miyamna je asi semdana wakat mifamgi khongsang chathagre President phangba pauda laikitrawan ha aduki maming toism setal jet seng sahi taraka mapan apokba ahongjau kawi Impal West jasiki manung chanba kodom popi mamang lekai dagine Pawhosina hai Laikitraba miyu asi haukiba tha asagi kuntari ki numidang pungtarit makharum taba matamda yumdagi thokibadagi halaktabadagi mathang numit tha asagi kunifan ge yukta imong manungna Nambol police station da missing report amas pisin ke numida dagi hauna Nambol police station ki team na biyu asigi thikatpagi thabak chathaduna lakhibane adaba kodom pokpi ka thangnana leiriba lairencham water supply ki pokhi da miyu ase sina tawkalaga leirambat mafamaduda job card ki thabak suba miyu sing ngasi nabi chungba matung pung Taragani thoi minute jangkhairum taba matamda thengnarakpane miyoedu siraga leramba thengnabadagi pau fangbadagi Nambol police station amade forensic science laboratory ki team laklaga mafamadu kupni yengselaba matungta case ama lokolaga asiva hangsang adu lokolaga postmortem bidamak rims ke pokta thamkhre haire aroibida content sing asigi maroiba pau khara asiba pau tamjariba Manipur local news YouTube channel amade Facebook page asidagi yangbiriba punamak pathaga chari channel lesson atumda kanarabadi subscribe to be the best subscribe tabir maloinana like and share to su kabi gun pramappo amakana thaga sari